ꯀꯤꯛꯇꯦ ꯑꯩꯈꯣꯏꯅꯤꯒꯤ ꯌꯨꯔ ꯌꯨ ꯃꯥꯜꯂꯤ ꯑꯗꯣ ꯌꯨ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯆꯉꯥꯡꯅꯦ ꯑꯩ ꯂꯣꯟꯕꯅꯦꯕ ꯅꯤ ꯌꯥꯝ ꯍꯥꯞꯇꯕꯤ ꯂꯣꯟꯕꯅꯦꯕ pakora ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯃꯌꯥꯝꯁꯤꯟ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯜꯂ ꯃꯊꯦꯜ ꯃꯌꯥꯝꯅ ꯅꯨꯡꯊꯤꯜ ꯆꯥꯅꯕꯗꯣ ꯑꯆꯥꯄꯣꯠꯅꯦꯕ ꯍꯥꯏꯕꯗꯤ ꯄꯀꯣꯔꯥ ꯂꯩꯔꯦ ꯁꯤꯡꯖꯨ ꯂꯩꯔꯦ ꯕꯣꯔꯥ ꯂꯩꯔꯦ ꯑꯗꯩ ꯄꯟꯖꯥꯕꯤꯗꯣ ꯕꯖꯥꯔ ꯀꯩꯀꯥ ꯃꯌꯥꯝ ꯆꯥꯁꯦ ꯆꯥꯁꯤ ꯂꯩ ꯆꯥꯁꯦ ꯑꯩ ꯂꯣꯟꯕ ꯃꯌꯥꯝꯁꯤ ꯎꯠꯂꯛꯀꯦ ꯀꯩꯅꯣꯅꯦ ꯃꯆꯨꯗꯤ ꯁꯨꯃꯥꯏꯅ ꯄꯥꯔꯞ ꯇꯧꯔ ꯂꯣꯟꯕꯅꯦ ꯍꯥꯎꯋꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯔꯣꯝꯗ ꯑꯗꯨꯝ ꯑꯩ ꯂꯣꯜꯂꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯍꯩꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯥꯎ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯄꯣꯡꯂꯣꯜꯂꯦ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯑꯗꯣ ꯁꯤ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯅꯨꯡꯊꯤꯟꯗ ꯆꯥꯅꯕ ꯑꯆꯥꯄꯣꯠꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤ ꯆꯥꯁꯦ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯇꯞꯂꯤ ꯆꯨꯔꯦꯕ ꯑꯗꯣ ꯑꯩꯅ ꯆꯥꯅꯤꯡꯕꯅꯤ ꯉꯁꯥꯏ ꯕꯣꯔꯥ ꯂꯨꯄꯥ 10 ꯆꯥꯏꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗ ꯑꯅꯧꯕ ꯑꯃ ꯐꯝꯃꯦꯕ ꯑꯗꯨꯗꯒꯤ ꯍꯣꯇꯦꯜꯗꯩ ꯂꯩ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯃꯣꯇꯦꯜꯁꯨ ꯍꯥꯏꯅꯩꯕ ꯃꯤ ꯈꯔ ꯑꯃꯗꯤ ꯑꯗꯣ ꯍꯥꯎꯋꯦ ꯑꯗꯨ ꯆꯥꯅꯤꯡ ꯂꯩꯕꯅꯦꯕ ꯕꯣꯔꯥꯁꯦ ꯑꯗꯣ ꯂꯩꯔꯦ ꯍꯥꯎꯋꯦ ꯄꯀꯣꯔꯥꯁꯤꯁꯨ ꯍꯥꯎꯋꯦ ꯍꯥꯏꯅꯩꯕ ꯑꯗꯣ ꯁꯤꯗꯤ ꯆꯥꯔꯦ ꯁꯤꯁꯨ ꯆꯥꯔꯦ ꯁꯤꯗ ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯦ ꯃꯣꯏꯒꯤ ꯗꯨꯀꯥꯟꯗꯩ ꯂꯩꯕꯅꯦ ꯃꯌꯥꯝꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯤꯔꯁꯤ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯆꯥꯅ ꯊꯛꯀꯦ ꯑꯩꯅ ꯁꯪꯒꯣꯝ ꯆꯥ ꯂꯣꯟꯒꯦ ꯇꯧꯃꯕꯗꯣ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯏꯁꯥꯗ ꯐꯠꯂꯣꯏꯕ ꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯆꯤꯅꯤ ꯌꯥꯝ ꯍꯥꯞꯇꯕꯤ ꯂꯣꯟꯕꯅꯦꯕ pakora ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯌꯨꯝꯗ ꯆꯥꯕ ꯌꯥꯕ ꯊꯕꯛ ꯉꯥꯛꯇꯅꯦ ꯍꯥꯏꯕꯗꯤ ꯆꯥꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯍꯥꯎꯔꯦ ꯑꯩ ꯈꯟꯕꯗ ꯕꯣꯔꯥꯁꯤ ꯌꯥꯝꯗꯕ ꯃꯥꯜꯂꯦ ꯃꯃꯥꯡ ꯑꯩꯈꯣꯏ ꯍꯟꯗꯛꯇ ꯚꯤꯗꯤꯑꯣꯁꯦ ꯈꯛꯇꯪ ꯊꯥꯒꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜ ꯇꯨꯔꯦꯟꯅꯦ ꯃꯌꯥꯝ ꯑꯗꯣ ꯏꯝꯐꯥꯜ ꯇꯨꯔꯦꯟꯁꯦ ꯍꯧꯖꯤꯛꯁꯦ ꯗꯥꯝ ꯏꯁꯤꯡ ꯊꯥꯏꯕꯗꯣ ꯗꯥꯝ ꯏꯁꯤꯡ ꯊꯥꯕꯗ ꯍꯧꯖꯤꯛ ꯉꯥ ꯐꯥꯅꯩꯌꯦꯕ ꯑꯗꯣ ꯉꯥꯁꯦ ꯁꯥꯡꯗꯣ ꯀꯦꯖꯤ 5 ꯑꯗꯥꯏꯃꯨꯛꯇꯤ ꯇꯥꯔꯅꯤꯌꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯑꯗꯣ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯣ ꯂꯩꯗ꯭ꯔꯦ ꯂꯩꯗꯤ ꯃꯨꯛꯕꯥꯡ ꯇꯧꯒꯗꯕ ꯑꯗꯣ ꯑꯃꯨꯛꯁꯨ ꯆꯥꯗ꯭ꯔꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯊꯤꯟꯗꯤ ꯁꯨꯃꯥꯏꯅ ꯆꯥꯏ ꯍꯥ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏ 그만 조금 하자. 야, 왜? 그러면 어차피 때까지 면 밤을 밤을 통해도 이제 밤을 하지 all is gold 네 말 하지
ꯀꯨꯏꯔꯦ ꯑꯩꯅ ꯊꯥꯏꯅ ꯆꯥꯛꯄꯗꯣ ꯁꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯕꯗꯤ ꯑꯃ ꯍꯦꯛ ꯆꯥꯃꯤꯟꯅ Bây giờ cả. ꯆꯥꯛꯀꯨꯝ ꯇꯣꯠꯂ ꯆꯥꯕꯗꯤ ꯍꯥꯎꯋꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯍꯜꯂꯦ Thùng bự.นี่มันโคตรผลอะไรพังมันหายเลยทานน้ำมันไอ้นั่นเนื้อไม่หมดเนี่ยตัว Bây giờ nghe không? ข้านั่นจำที่นี่เลยไอ้พวกนี้กี่ตรากับการมันแค่ไหนเนี่ยใช่ทำเข้าตรอก Thôi, chini đi. ทุ่มไรจ้ะ nhưng mà chỉ đa chứ nhằm phải gì hấp dẫn nó hấp dẫn nàng ấy gì này cái phu bị phải dẫn đến đó hắn ta nó phăng khai phun này đó giờ gì đa này sẽ lâu vào đây ta này kịch cáiคนนี้อยู่เลยอยู่มาเลยเห็นด้วยอยู่ในแต่หากที่สั่งเนี่ยมันรวมเนี่ยตัวพอจะมาช่วยสมัยตัวเขาตั้งสามนะสามมาเสียนะหุ่มแต่หุ่มเขาจะยามเลยคนช่างชอบหุ่มแต่แต่ก็ไอ้น่ะไอ้ลุงมุทัดเกลียบเขาไม่ได้เขาก็หาจีเนียนหาเปรียบไอ้น่ะทุนชกกันเนี่ยนะฮับดิไอ้ลุงชกกันเร็วทุนน่ะตัวมันจะกี่แม่ตัวमैम ना कोई नहीं की वीडियो से वो हान बिंग दो नहीं से ना Like, share, subscribe to Bremo. उनसे मैम बेल आइकन जो ना बिरमो मैम ना कोई नहीं की वीडियो से वो लोगों यंग बिटे मक्ता Koy कोई ngon, नहीं koy ngon. थका से अरे मैम बात है वीडियो तो हम उन्नत से नहीं बाय बाय